Hi guys, ngasi Shanghai Festival ki manung chan moina wigi uripo kangsu proto leba chorus reporter T theater complex ta Imphal Literature Festival aku ngasi dagi hauraga tangpung thabu pangthok jagadawri masida kari karamba atopa mahau laibino haibadu mayam mieng tambinasi aduga loinana Imphal Literature Festival ki organizer sing na akoi bu invite tawi bai damakta amukhana thagat ba phongdok jai MLA wajir में ले खिद्रबा और खोहंग हौकिप मा मसामक से कुकीनी अदुबो मा मणिपुरी लोन संगाई बुयाम नुक्सी जब संगाई की मरम दमाना सेरिंग लाइट का फोम दना तो भी नमी कलोसी इनम दम उमंग तांग लबा मसुंग नुक्सी रबा माइथोंग की संगाई अने मणिपुरी से लाइट का फोम दना तो भी नमी दमाना सु हिंगेंगे में तमदा मणिपुर की युद्धों कटिंग मत संगाई से कोई निंचिंग दबनी है नमाने लामतोइन हाइबिरमनी Imphal Literature Festival Sangai Festival की मणिपुर संगाई फेस्टिवल की मनुक चंबा फेस्टिवल असीदा लिंगी रिबा मयाम पुनम की मखंदा ऐनंगक नंजरी लाउ मखोल थुक दबा तकलीब नंगी पोंखांग थांग दुना केतु की मनंगी ngamdri mabuk thalanba nungai na tumanba aduga nangna khangadoriba nangna sibagi silaba matungi lupsilli bani haiduna punchi ironuna apangba mina mundrang salbagumna angawbuna mak aigi pale pungsibi singchang lapagi mamoloi singnung umangum inglawi atia pakna wangkraba singjawgum lemlabi malengum akhang kallabi omoaru toki ni kazoku ya yononaka no hito no chikara o karite nakunatte iku mono desu kara minna de taisetsu na dake jinsei no jikan ga ngasi gi di program asi loirabani moi organizing committee secretary dagi wafam amani dang tarusi purna mapukrum jari Manipur Sangai Festival 2018 ki saruk ama oina sahitya tapangluk satholuk amasung Directorate of Tourism Government of Manipur ka kusam naraga sinjari ba Imphal Literature Festival ngasi chorus repertory theater da Sri Ratan Thiam na maira sukhatuna hogdokhre festival asi 2022 30 November numi humni sumna pangthok sagani ngasi ki thoramda Bangladesh Japan amasung Manipur gi masak naiba aiba kyana sareng paki asida natana Manipur da khundaduna leminariba tongan ba kanglup singgi miyo singna masa gi lon da sareng paki hayeng ani suban numit 29 November 12:30 PM da program hogjagani hayeng gi program da poetry recitation amasung Japan da gi lakpa miyo nipan ga Manipur gi mahero singa interaction tawagi program khak sinjari program asibu saruk yaba lakbiu thawa yaba mi singna aduga mapung phan biu aduga ahumsu aroi banumit 13 November da akoi Assam Sangai in Manipuri literature haiba theme sida symposium pangthok sagani aduga aroi bada numit asimakta da Sangai haiba theme sida Manipur amasung Assam dagi lakpa aiba kayana sareng pa bigani hariba thoram sing asibu mapung phan binabagi damakta saita thapan amasung Imphal Literature Festival ki organizing secretary Mayang Lambang Uttam Kumar aihangna YouTube channel Ignatius Creation ki khuthang dagi mayang puno maku haijari